Wakok Langi sem Sarasi, Thawai Mirel, Loising Loyada Chagliba Maidina, Mai Wairak Pamatamda, Pum the Mactangoi Ongani Hibasi, Aikoi Pum the Makangminasi, Iramdam kan Bahibasi, Lan Ngagli Bamasung, Katok Pamagaloina, Lan Mateng Pangliba, Makoi Kaktaki Daitanate, Hingminariba Yellow Me Aikoi Pum the Makine, Micha Miam Pum the Mak, Wakok Langi sem Sarasi Haina, Thawai Mirel gi Media Convener, Komdram Mochana Pongdokre. Ngarang Manipur Press Club tapang thukiba pawgi miphamamada Mosana hai iramda masibu ngagliba macha kayana lepa leitana lanfam da Thawai tharaklaba phawbada India laingakta khongthinba ngamdraba ngasigi government nang lamda masigi kangkhul mutpa ngairibra micham ama oina aikhoi ware chokthare loijing loya da chagliba mairi ase sana konung yorokte khanbagira curfew gi matam ase chang onduna thamle ai soktraga loire haibase kayam koina yagadage Lamdam asigi media housing na haktheng na pautam labasu una mit pandrabaga manare lamdam asigi miyam khamtheng na ware lamdam asida lairiba social organization sing amata oina punsin biyo miyam kanagi matung ingadabano khangdre imalup sing maira paibi sing mahairoi naharol sing amata oina punsin biro lamdam asida lairiba micha miyam pumnamak wakok lan amagi damak aikhoi sem sarase Chingyada may chaglaga tampaktana irang fare laukthoktunang miyamda singsep thabiranu haina mahakna phongdokhe tongan ba maphamda bunker kunthraga humdoi thugai khrei control room haukiba pungkun mari ase mapham kharada nongmai kapna ba masung miyamga mukna ba thokdo khara thokpa natanang ayamba district singda normal oikhe haukiba pungkun mari ase gi manungda state police amasung central forces nang khoijuman tabi manakta leiba langja area ching churachandpur district ke chinglang mai chingsang napom ge Nongpok amadi nongchup thangba saruk ukha tampak phuai sanphai moirang turel mapal ward number 9 amasung bisnupur district ke phagauk sauk ikhai awang leikai kaksing district ke sokom village nazaret village kaifom village sahum 5 village khunbi bazar area da paksana thi bohumbagi thabak chathakhe haukiba pungkun mari asida state police amasung central forces na kangpokpi amasung bisnupur district ta bunker kunthraga humdoi thugai khrei Ngahan July 3 ta khulai paibasing na kautruk amasung NSUI complex ta deploy tawba Imphal West Police ta nongmay amade lethot bomb kapsin duna landarakhe maduda security force na khulai paibasing adu tamna handuna khut thaki amade haujik phibam laksin bangamle haire Manipur gi ching amasung tam anima ki tongan ba district singda nakas checkpoint cham kuntaruk hangle amade state sin bathung badang ain khongaung na bagidamak police na Mi chahum ga yankhai ma thoi detain tawkhi ai re